PDF na fakiba maring ama tamthina yeiriga thadorakli PDF Burma ki kedarsina fakiba maring miwe ama tamthina yeiriga thadorakli presta phama pawge likhuna ma ki matungina PDF Burma singi khutta sining sita hinghoraba maring masadu ki mamingna tes mirang sing se kunthra gani thu apok gi mingna tes moses kawi Tenopal district ki more police ta konba satong village ta gini hari ma Haokip no minini humni sima phom khangdana mangkhri haina thina dun lakne dubu ngarang PDF ki lanmi singna Ehing na hingta na miyoy dubu maki imungunong ki miyoy sina sinaram bane su pao sina makatari mako tamthina purap gi maram haujuma ki dikhang mangamdri PM Modi na Manipur miyam da lan khre hai sabu hai sina tan atopo hai taning lamgada ba mandi Manipur thukli tha kunga taruk farab irang asi hek hobadagi nongmata Manipur lakhidraba madi oi amata phongdoktana lakliba Prime Minister Narendra Modi na karigumda ikai khangma mi am oirabadi Manipur lakpada lamdam sigi miyam da lali haina haijaba thui lan khreba wai sinatana PM Modi dagi Manipur miyam atopo oi taning lamgada ba mandi haina Lok Sabha gi MP angomsa bimol hoijamna phongdokre Haribu wapam si Imphal district ki lamlai kendra manungsana leiba lamlai Salampata ima imoino thaugal thausil kanglup kanglai pakna sindana pangthuki ba haikru hidong bagi hyang tana ba thoramda pawmi singna hangbo hangi pakhum piraduna phongdokhi bani thoram madura magna makha tana phongdokhi bada haujik Manipur gi oiri ba piba masi naharol singna section na yengba tangai phadi karigumbu wakhal tahodra badi lamda masi Matamamagi sahi tare kuntak pamadi English amaga sani panga maudraga mathugi Anglo Manipuri lan matungda awon bakya lakhi batugi hena phibam sorakpi hai iraisa kya masagi mayumda hanjin mangamduna lairiba sahi lisingani hen biki puwari leijaragla bai khoina ngasidi kangla tombi palel phagok saw lan mangamdri masi khangna horakliba na hasingna aikoina yeknaba masa khangbaga loinana tungi miyeng san yenglaga thabak tawba matam oire hena phungtoki mara makhata na hai hyang tana ba haibisi aikhoigi iphrubasi gi oina mai haurol dagi sagona raglaba masana mani singpa turel ga sagona duna makhoi ga to na tin duna leiraklaba phrubni ngasi pangthok liba thoram asi gumba kaya sina ai gi haiba wakhalon thatu khanduna aikhoi mayam haiba wakhalon bu session halli haina su phongtoki ngasi gi thoram atu da khundrakpum kendra gi MLA Lokeshwar khangabo ki MLA Suju Kumar madi lamlai kendra da Congress ki mirep oikiba Devena Singbana mithunglen oina sarugakhi Numit kharani asida Manipur political development soidana laklaba ya speaker Manipur anoba lengak CMBgi khanabadi laitri dubu lairiba phibam sida soidana political development laklaba ya numinani humni da ngai kisi political development di laifam thokpani soidana lairakani haina Manipur Legislative Assembly gi speaker Thoksom Saitrabata phongdorakhi Haribo apamasi ZN Manipur Dance Academy pangthokiba Gurukula Culturals Academy ZKCA gi taratare subama Mapok numit thoramamadi Academy asina English ga niga kunga mga kunga taruk ki oina puthokpa anauba production Stradam keku phong bahaina mingthon ba dance drama utpegi thoram lisaru gyaro bu matung na pawmishing na hangbo hongi pakhom piraduna phungdolam kiwani speaker na tha sigi amada governor unaru raba matung da thangnaba numita MLA taraga manga madi speaker ma sayaw na mipam pangthoki basina Manipur political development lakadori bra haina hangbo hongi pakhom piraduna speaker na hai MLA singi mipam adu Prime Minister Narendra Modi na Manipur lakpa haibisi lamdamasigi kana bakradi lakani masida MLA singnasu taramna okham thu iamadi MLA singna lawudaba thaudang sing khanabani lengak CMBgi khanaba lekti adu mahna political development gi oinadi nominini humni di ngaibi kho hauju phawbagi di sapsana haiba ngamdri adubu development lakpham thokpani haina phungtolomki tharamadur athoiba mithunglen gi warol piradun speaker Saitrapatana phungtokibada aikhogi naha singna Satkai bangamdana lairiba talent singadu mapung marai phaba satkai bhonasi Gurukula Culture Academy gi sai taragatre ki khongsala sida kari thabak thoram tawkhrabagi makhatana kari thabak tawgadau haibi khanabiu lainga ki maike digi pangbi aba mating leirabusu haibiro karamba development da kanada tanaraga yagani haibadu khanaraga mating pangnabagi khutong saba pibiu lamna masigi art pusakhona bohona bada ZKCN asobu thaudang lawiu han supungtoki ZKCA gi President M Gunindro na thoramapu amadi akhanaba mithung lenda Sangit Natak Academy Awardee and Amusnamadi JNMDA Imphal gi Director P Bilas na sarugyaki ba thoramadu gi manungsana Gurukula Memorials Award 2025 saknairaba pungi guru namai rakpam manglem babu amadi isai gi guru yumnam samud
लांथोखिबगा लोइनना लाइखिद्रब गुरु तौरेम कुलामदी एकाडमी एसिगी लयोइख्रब गुरुसिंगी मितम हई लेकतुना एकाइखौनबु उतखि अमदी एकाडमी एसिगी अनौबा प्रोडक्शन श्रीदम केकु फोंगबा मियाम उतखि MSF Lainga ki mahi sang soka sanaduna matam lelamba uza thinari MSF na Hauraibi Junior High School amadi Hauraibi High School edeta MSF na lisangsina sa thaduna lakpa academic campaign aikoi lairik ningthina tamsigi manungsana ngarang yengsin bisatluba matam da Hauraibi Junior High School da oza uhum na angang sinda lairik takpibigi muta ludu soka sanaduna lairam mathina Ngarang Manipur Student Federation MSF ki office ta pangdokiba paw mi phamamada MSF ki General Secretary Sundar Khumana phungdokibada Hauraibi Junior High School gi oina oza manga amadi multitasking staff ani leramba thengnaraki school asi gi oina mahiroi taraga mari enrollment thagalakpada mahiroi mapandi sang nine school karak thengnaraki yamna lebak thiribadi mahiroi sing isi school awal loidringai masagi mayum handaramki oza nupi ani amadi MTS oiba nupi amaga punsinaduna Ludu sanaduna leramki Mairoi sing mayumda hankiba phawb oza sing aduna khanglamde angang sing classroom de lady haina ludu sanaram oza sing aduna MSF ki kangbu aduna pakhum piraki Masigumlaba piba masinadi kaidawnungda lainga ki maisang sing phagalakani haiba thajati school adu ki oza head adusu class khara loramlaga sorat ama leibigi hankiramle oza amana anabi gi school karaklamdi amadi oza amasu imung manungda leitaba yawgi karaklamdi piba masida MSF na hangnunglibadi thawdo wathok anaye ki tangai phadana oza khara laktrabasu lakliba khara asina thawai yawna class loram boiragadi oza sing adu aduki mati thagatlam kidabani Manipur gi mafam kya da oza wat piki wafam kya Sulairi, Uza sing a Simahiro sing butakpi tambiduna tungi punshid apapa mahiro ki aputoksagi haibigi wakalunda sanglak po oiga ribra natragana ishagi kudong sa bakharagi damak sanglak pra haibo hang sing si miyam hangnarakli asigum labo oza am oibigi magun ngakta sing si matakta mari lenaba sing matik sabe exalokat piu school asiga thangnana lariba Hauraibi High School edit asidadi oza amana yamna thawayawna mahiroi singda lairik takpi tambirama thingnaraki lenga ki mahisang singdana oza singna thawa sadaba madi edit ki mahisangdana oza ama oibigi mathau phajana tawramba si ubada MSF na angakupui lenga ki employee ki masama susing phawba lenga ki mahisang singda tamhan biu haibo wafam su hanadagi thamduna lakli makhoi masama su eramlabadi oza singa duna ludu sanaduna leithoklam liba si leramloi tuan mamiyam gi miyeng digi lenga ki maisang singda thajaba thamlakri ba si asobu maramadu mari lenaba singna thidokuna lenga ki maisang singa si thamoi singna phagana bo hona biu haina su sundar na makhatana phongdoki Illegal immigrants sing thingna ba NRC khutak satna hangadabani illegal loiba koki khul sing muthakadabani FNCC Illegal immigrants singi threat asi yamna section lauduna thabak paikana bamasum state asina National Register of Citizens NRC atuba matamda mapung pana satna hanaba illegal loiba koki khul sing muthat pagaloina illegal immigrants sing panthaba tawduna masagi maramda halan higedabani demand sing asi thabak to onthokta badagi sanction lakpa khongjang singdagi tholakpa apapata khudingma government pugadabani haina Food Hill Naga Coordination Committee FNCC Manipur phungtorakli FNCC gi media siana press thokpa siralamada English Amaga Samapan go Humdraga Nitui India gi state Taraga Mapan gi Manungda state ama oirakiba Manipura koki illegal immigrants ngamasum refugees singna demographic semdok sadokpa masum exploit tawduna conflict at wonduna lakli Koki Naga conflict 1993 tegina 1998 Koki Paite conflict 1997 amasum hauju thukliba Koki Mitei conflict ase Koki politicians sing amasum makoi gi militants group singna sponsor tawduna demographic engineering gi thangda Koki identity gi makhada apik furup sing bunamduna lauksimduna Manipur gi yalomi singi mawong matau thugaiduna makoi gi common oiba wafam ama phangnaba honabani habasi mayek singna takla hei wathok lanthok singi maraksida Hangdraba yadraba hangama tholakli koki singna sa tharikliba democratic exploitation aduga makhoigi I marini haibigi mingda Myanmar illegal immigrants sing amasum refugees singbu leptana kaushiliba sida Manipur government amasum India government na kari karama masak tokpa section tharang sing lokhalabagi English sing aniga kunga humdoida deforestation amasum illegal encroachment gi thabak sathariba unlawful immigrants sing amasum anabu khul sing masak khangdoknaba Manipur government na CM ki ba cabinet subcommittee edu illegal oina sanglakpa singbo saidang pham piriba khanglup adugi Letpao Haokip na lusingki maram masina committee asigi credibility edu compromise tawbaga loina Manipur apanba mata leitana illegal oiba khul sing
Sengum Yungmugum Yungna Lady Hari. Mamang Saki August Hada Manipur Legislative Assembly in illegal immigrants in Sanchilak Pamasum Kulsing Gimasing Kaudan Hengalakpa. Thizenaba member Taragani to the Saba House Committee Emma Rule 305 Clause Egi Makada Siemnaba Web Blocky. Masiguma Kontangasi. Local Kul Masing Hengalak Pamasum, illegal immigrants in Sanchilak Leptavati Karigum Bating Bamati Yaudan, illegal Oiba, Cookie Kulkia, Isteris the Pak in Linkalaki. Illegal immigrant Kiayam Sanchilak Rapaki Habu Assam Rifles Key Director General, Lieutenant General, because English in a Kunga Mariki December Kuntramati forward, Mayamarik Millising Nifukuni Sanchilakli Havadu, Confirm Tori. Biometric mapping Tobulator was to illegal immigrants in a Manipuri demography, the threat or Havadu, Taxari Hedi. Kangpokpi subdivision the English samapan go fugamapan koki kulmasing sama go humdraga mapalaramadi English nganiga kungo humdoi power sada 303 hengalakuna kulmasing satreka tarak satreka kunga mathuore masigumba unnatural growth asi koki refugees singna government ki establishment sing da atamnana manipulate tawduna sasinabase sangsing semduna mas phanagi record sing semdolaga democratic dominance tawri hava utle hanasu FNCC gi sirol sinasu makatan hairi MHN Manipur gi Kukizo laholup singa wari sanadanu su sangduna ba aroiba walem nakri Thasi ki tarag humdoire Prime Minister Narendra Modi Manipur laklop yahina ngangnari ngai serasida center state sida mahausa gi punsida hanjilakna bigi maru oiba khongthang amani haina lauduna Kukizo khulai paib laholup singa suspension of operation su agreement sangduna ba aroiba walepna ba hotnari haina difference na phungdorakli Ministry of Home Affairs MSA na yumsakisha numita National Capital New Delhi da Kukizo khulai paib lup singi unaduna su agreement sangdokpagi wakhanagani unabaduna Manipur government gi mute sing yawani Kukizo khulai paib lup singadu English singani ga nipan da center ga su agreement sign tawnakhibani kangluk yoeba irang mayu nariba state sida mausa gi punsida hanjilangna ba su agreement sangdokpa su khwaidi gi marueba khongtha amani haina lawnari Lakadigumbha Prime Minister na Manipur laklabadi English singaniga kungo humdugi me thadagi kaunuki irang thoklibi state sida lakpa handake ahan boigani aduga su agreement sangdokpa bu center na tribal Kukizo kaunuki marueba outreach oina uri Home Ministry na sayola sida Kukizo civil society group sing New Delhi da unagadori iramasigi matang da khangwa misak amana phungdorakpada unagadori ba sigi agenda singi manungda Squad Yauraga Maitation National Highway to Impal Dimapur Lambi the Sat Payanaba Civil Society Groups in the Sidagi Commitment Low Yauri National Highway to a Tingdrabasu Security Pipum Yelaga Maitation Lambi Esta Satnade Kariguma Isterasigi Wang Sat Pataraga the aeroplane Tongu Sanadi Masimi Kagima from the Namnadi State government na lambi asida maitation chatok sin tawbu yana ba kyara khonarabasu ngasi phawbu mai pak pangamdri kariguma center na maitation national highway 2 da maning tamna satnabigi commitment amal lawba ngamlagadi thajanabigi asobu khongtha moyegani kangluki irang thokliba Manipur mahausa gi punsida hanjinhanaba shoe agreement sangdok paibisi yamna maru eb khongthangni agreement asi sei khudingi renew tawgadabane dubu non tribal maite amasum tribal Christian Kuki Singi Marakta Kanglup Naib Irang Tokpadigi agreement asi mamang sigi February thada lapse oikibadigi sangdoktana lakni eri maru oiba yanadaba kya khanaba hore constituents kudimak anoba ground rules singi matangda amatu oina pulle hayengdi su agreement sangdokpa mari leinaba modality sing finalize tawragani haina hiramasigi matangda khangma mi amana deep print level economic phongdorakhi eri Prime Minister September 12 soidana laktori mi lising taraga mga phamnaba kangla manungi lampak semgali susampudana lising mapan gi semgali Prime Minister Narendra Modi thasi 12 te lakani habigi thajaba leibaga loinana Manipur da laktringai mangoina National Highway maru oina Impal Dimapur lambi free movement lakthokpaga loinana suspension of operation su sangdokpi wapam hana lakthokna yai habigi thajaba silari Official oina confirm tawdrabsu yam thajaba yaba pawge likhun amana phungdorapagi matung inadi Prime Minister Narendra Modi September 13 Manipur laklagani Prime Minister ki khongsada si pung kharagi oirabi hai Prime Minister na Mizoram da hana satla batungda Mizoram gi kunung aizol da gi Susampur da helicopter thunglagani amadi mafamdu da miyam gi oiba mifamda saruk yaram laga Imphal amuk laktuna Kangla manung gi lampak da miyam gi thoram saruk yaduna wangangan hari Tuan Pawgil Kunsing Hai, Prime Minister Narendra Modi September 13 Mizoram Hana Tunglabaga Luinana, Bapa Madura Nauna Saba,
Wairabi Sairang Railway Project Sangakani Mafam Madura Pangtok Pathoram Loiraba Tung the Aizol the Manipur Sakani Adomanama House of Hobby and the Sub Saba Prime Minister Kongsaki itinerary Fangbat like 3 Prime Minister Narendra Modi Thasi Taraga Marita di West Bengal gi Kolkata da Susoi Shoidana Yogadava Nando Koyadava program Malay Maramasna Madugi Mamang Assam Madi Mizoram Lakpana Manipur Yokslang Torang Levini Assam da Han Laklamnaga Mizoram Yoroglava Matunda Manipur gi Sampur Han Laklaga Impalgi Kangla Tunglava Yana Laira Basigi Matanga Taugadava Tabak Toram Singamadi Sapsana Lakadava Numinamadi Pung Sing Lenga Kimakedi House Pobigoina Laktopa later Basu BBIP lakani haibigi sab sab thabakti Manipur leidiba governor administration lokhatle hanesu paus ta makhatari Myanmar junta na wahingod counter attack sa takri KIA ga akan momong numay kapnakhre Myanmar junta gi maikedi gi Kasin state gi manung daliba wahingod township counter attack launch tawduna Kasin Independence Army KIA ga akan momong numay kapnakhre haina KIA gi lanmi gi wangloi Colonel Nobu na phongtorakli hairi Mana macha taraduna mamang thagi kunga teretegi horaga juntagi makedigi wayingo town kilometer tararam satlaga lamyang khungang buloksinna bhona rakhibani karigum khungang do loksin mangam labadi juntagi makedigi rare art mining hub am oiriba shipweed sanction nabagi dama ahenma khudong saba phangadoribani masida sunatana sainaga border trade kiweba hub am oiriba kangpi keti gasu nakshinaba ngamgadori Lamyang Kungang si Hadiba Maru Pumsing as Yobagi Yamna Marueba, Lambelam Oiribani. Hausi, Mapamadu KIA and a control Toroga lady. Zuntagi Makedi ear strike Amadi, ground utterly Yauna, Mapamadu Bulokshan of Akanamon Tabuk Satarakli Hana Wangloi, no Buna Makataki. Ningsing Mayavadi Kumza English and Niga Kunga Mariki, September Tada, Sipwebu Mapumpana control Toduna. Rare art mining adu makoigi makut lady bani su paus ta makhatari adu tenta na sumna myam na thamjaram ge hausu ko na di myam paus matang sa lusinjara ge mas makhata ba no update myam punang ngamina sena channel sigi mekedi gi myam pham da makhata na thamjari